Churachandpurgi school sing zomi sing na suti thakre leibasigi Prime Minister Narendra Modi gi Churachandpur khongchat asigi yenglaga security gi protocol sing da akai bathok tanaba amasung miyam da khudong chanabagi damak school college khudingmak tha asigi taragani thoi amasung taraga humdoi haibadi numit nini suti thadok le haina Zomi Student Federation na cherol ama thokre adumakpu Manipur lenga ki maikai dagidi hojik fawba cherol ama ta thokri Nepal gi ba lens marakta tongan tongan ba jail sing dagi bandi lising taraga manga nan thokre Haukiba September 9 dagi Nepal da Genjet na chatharakiba protest asigi manungda Nepal gi tongan tongan ba mafam sing da lairiba jail sing dagi bandi lising taraga manga hena nanthokre nanthokkiba bandi sing adugi manungda humfudi India Nepal border dagi fare bandi sing adu jail dagi nanthoktuna che na ba hotna bada security ga kuthokna bagi thodokta hojik fawbada sikhiba bandi masing ni pan sukre aduga irang asina maram oiraga leikhidaba mi singna punna mioi kontraga mathoi sukre Agency ki pauna haribana jail dagi nanthokuna chenkhiba bandi sing adu Uttar Pradesh, West Bengal amasung Bihar yauna India Nepal border gi tongan tongan ba checkpost sing ngak sen bagi thabak tawriba India gi SSB na farba matungda Nepal gi local police ta sinakhibani SSB asi India gi nongpok thangba saruk India Nepal gi border fencing leitaba kilometer lising amaga charter ka yankhai ga mathoi gi area sida ngak sen bagi thabak tawribani farba bandi sing adugi manungda ani ahumdi Indian origin ni Jenjena haukiba hingsa yawa protest adugi manung September 9 amasung 8 da Nepal gi tongan tongan ba jail kun ga manga dagi bandi lising tara ga manga henba adu nanthokibani Ganda ki province ta leiba Kas ki district ki jail dagi punna bandi charter ka humpu tara ga humdoi nanthokibagi manung da tara ga humdoi di Indian national ni aduga marina foreigner ni hairi marak sida Nepal police ke central spokesperson General Kuber Kadai thena haikibada jail dagi nanthok chen khibagi manungda hojik fawbada bandi lising amaga chamri ga tar yankhai ga manga fare bandi lising tara ga ni thoiga chanipan ga yankhai ga ni thoi thiba khangdri irang asigi manungda sikhiba punna mioi kuthra ga mathoi gi manungda kun ga manga di masak maming khangle hairi Nepal da hojik oiriba irang asi mapung fana laksin na bagi damak ta ngasi Nepal gi Barak Kali da leiba army headquarters ta protest thariba Genjet Group ki Mihut Singh Nepal ki President Ramchandra Paudel amasung Army Chief Ashok Ras Segadel yauna wari Yannakhre mapung oina wari sanakhiba adu laiba adu da interim government ama chalaina ba pumnamakna yanaraba luchingba ama khanabagi matangdani adu hojik fawbagi oina yasinaraba luchingba ama puthokpadi ngamdri adumakpu Nepal gi former Chief Justice Sushila Karki asi interim government asigi luchingba ohenaba Section kharadagi phongdoknarakpadi Leikhre Hari Genjet ki luchingba Diwakar Dangal na phongdokhibadi interim government asigi kanana luchingba oigadaribano haibadu protester singna puthokpa ngamloi leadership asi khannaba honabada matam changkhigani aikhoina nai tanaba pamde parliament dissolve toba pami haiki PM gi khongchat kamari leinana tidim lambida barricade khaba hore hojang kayasu sagadori PM gi khongchat mangoina na Ukhrul district ta BJP gi worker sing resign thongnakhre Prime Minister Narendra Modi ki Manipur khongchat ki yenglaga miyam na taramna okpada khudong chana na batidim lambi ki matai sing da barricade khaba hokre hayeng fawbagi manungda makhal makha kaya gi hojang sing lambi mayai da sagadawri sumna dagi pungama khaki khongchat oina lakadawri ba Prime Minister Narendra Modi tha sigi taraga humdoida Churachandpur gi peace ground da thungduna Manipur gi khongchat hogani mak Mizoram dagi helicopter na mafam aduda lakani haina panari Churachandpur gi peace ground da pangthokpa miyam tinba thoram amada wangang laba tungda mafam adudagi amu helicopter tongduna Imphal tamna lakani magna Imphal la lakpasi helicopter aduna Bir Trikendraji International Airport ta tagadra natraga kanglagi helipad ta tagadra haiba chapcha na haidoktri mausadagi law and order ga mari leinaba BBIP sing lakpasi airport ta thunglaga sumafam adudagi kangla fawba helicopter tongduna chatnai Handaki asidi Churachandpur dagi helicopter tongduna lakadaba oibana thoram pangthokadariba mafam khwaidagi nakpa haiba gadi kanglagi helipad ta soidina taraba yai adubu mahakna airport ta thunglaga kangla fawba lambi da chatkani haiba taragadi madugi damak mangjongna sem sawbagi tangai fadaba leibana kaisampatagi ne airport fawbagi lambi matek asigi nakal animakta barricade khabagi tangai fadaba lei mityeng asida yumfam oiraga barricade khaba amasung makhal maka kayagi mahakpu okpaga mari leinaba hojang sing khillaga thamgadabani hairi Prime Minister gi yamna tangna lakpa khongchat asigi yenglaga Imphal city asisu ningthi namake semba hokre ningthi janak kairaba divider fawba akaiba mafam duda machu sangjinba leptri mamana pokngai dagi rang tharaktraba Bir Trikendrajit flyover so hojik rang tairi masidagi hendokladuna social media da viral oina
IST लाइनसिंग पुबगी पोस्ट अचौबसिंग फाउबा रंग तैरी हाइना करेम कथाइनरगली मरक असिदा उख्रुलगी ओइना लेरंबा BJP की वर्कर्सिंग PM की खोंगचट मांगोइना पाकसना रिजाइन तौनख्रे रिजाइन तौनरिबसिंग अदुगी ममिंग मथासिंग यावबा अमसुंग मखोइना रिजाइन तौबगी मरमसिंग अमदि रिजाइन तौरिबा मीदुगी ममिंग थाबा चेरोल अमा सोशल मीडिया दा ngasi viral oirakre adubu BJP nadi resign tawkhriba makhoi singdu party ki mayokta thabak tawkhiba amasung mamang election da mai pakhidaba kangbu kharani atai resign tawba karisu leite haujiksu chapchana mathau tawri haidi Churachandpur dagi idol fawba helicopter service lehanaba Mizoram lengana thorang thori Kuki jo furuf ki miwe singna chathok chasin tawbada khudongcha nabagi damal Churachandpur dagi idol fawba helicopter service lehanaba Mizoram lengana khanaba thorang amalokhatre Manipur Mizoram amasung Assam gi Mar Student Association gi luchingba singa unabada Mizoram Chief Minister Laldu Homa na akhanaba helicopter service lehenbagi wafam asi phongdokhibani Meheroi luchingba singa unakhiba duda Laldu Homa na haiki athuba matam gi manungda Mizoram House ama Churachandpur da saduna mafam aduda leiriba furuf singa hena chepa mari thamnana ba thawrang lokhulagani kumja 2023 gi May tha dagi Manipur da maitai amasung kuki furuf ki marakta hanna sunabagi thodok thorakraba matungda Manipur gi Churachandpur amasung Fairjol district da leiriba Miyoy sing na mapalay boxing chapada tangay fada na idol faruga chatpagi fibam ama mayik sing na uba fangki mata mamada Manipur lenga na idol degi Churachandpur phawa helicopter service tawram labasu haujikti changnai na helicopter service tawkhidaba maram na miyam gi chathok tasin da chawna khudong chadaba mayak na rehain na report amana phongdokli Manipur da khundariba Markuki amadi Jomi Furuf ki miyoy sing asi Mizoram da khundariba Mizo singa puwari gi oiba chepa mari thamnaba maram na Churachandpur dagi Mizoram fawba helicopter service lehenabagi matangda lokholakliba thawrang asi Markuki amasung Jomi Furufka Mizo singa hena chepa mari thamnanabagi pandamdani Donald Trump ka naknaba right wing activist Charlie Kirk Pennsylvania University da nongmaina kaptuna halamle US President Donald Trump ka naknaba America gi masak nairaba right wing activist Charlie Kirk bu sakhangdaba singna Pennsylvania University campus manang nongmaina kaptuna halamle kumja 2024 gi July thada Donald Trump na Pennsylvania da Mikhal gi campaign chathari ngai da sakhangdaba singna hana ba honabagi thawdo amasu leikrabani University gi campus manung da Charlie Kirk na miyam chinba mafam amada wangang lingai da sakhangdaba miyoi amana nongmaina kaplam khibani thawdo adubu uhoba miyoi singna phongdo khibagi matung ina masagi chai 38 suraba Charlie Kirk na microphone paiduna miyam da wangang lingai gi tanja da sakhangdaba miyoi amana nongmaina kablakpada oi thangba ngaksamda panki University ki Maheroi Singda Charlie Kirk na the American comeback amadi proof me wrong haiba kholau laubaga loina wangang lingai gi tanjada maiki khangdana kablakpa nongwai maru amana panki nongwai maru aduna mahaki ngaksam da hek pan khraba thangnaba mikupta chawkri dagi leimai da tutharaki amasung mahakna pairamba microphone adusu tapna thadorakpa ukhi kumja 2024 gi July 13 da Donald Trump na Pennsylvania da Mikhal gi campaign ga mari leinana wa nganglingai da sniper season aduna hana ba hona ba leikrabani secret service ki personal amadi local police na akanba checksin thawrang lokhalabasu nongmai kaplam liba miyoi adu mafam adudagi irai line na thoktuna chenki thawdo adu thokraba matung tha anirom leiraga Florida da Donald Trump pu kanaguma miyoi kharana hana ba thawrang lokhalaki Trump na lakada balambi da leiba mongsong amada nongmai paiba miyoi ama lumduna leirama thengna badagi secret service ki personal singna matam chana thengnaraki thawdo adugi matung chahi amarom leiraga Donald Trump ka naknaba Charlie Kirk hatpagi thawdo asi thokibani Conservative Youth Organization Turning Point USA gi co-founder su oiribani Conservative activist Charlie Kirk nongmaina kaftuna hatkibagi thawong adubu Illinois gi Governor JB Pritzker na akadama mongda yaning da bofongdo krei paumi singa unaba madamag na haiki kanana kari marangi Charlie Kirk halam libano haiba chapchana khangdriba maram na miyar asi political gi ithil yawbra haibadu chapchana khangmangamdri adumoina ma United States ki tongan ba mafam singda political ga mari leinaba mihat kya chatharakpi thawong sing mayek singna uba fanglei Nepal gi irang nemtharakle leingak semnaba khanari Nepal da politician sing amasung police personnel singda attack tawba amasung mayum makai mai thabagi Irang tapna hantarakle Nepal gi anauba leinga ama lingnana bagi matangda tongan ba section kaya marumda wa khana bahukre haidi Nepal da social media platform sing thingjin khibagi mayokta miyam changsilakpa khongjang na maram oiraga Prime Minister fam thadokhraba matungda Nepali Army gi Chief General Ashok Raj Sekdel na Genji gi maruoiba miyut singa unaduna leingak semnabagi matangda wari sanakhre Genji gi miyut singna hanagi Chief Justice Sushila Karki bu Nepal gi interim Prime Minister oina thau puhanna bagi wafam pukhalaki Kathmandu da pangthokiba paugi mifam amada Genji group ki luchingba singna haiki madudi leibaki constitution ngakna thabak tawnaba fire flore adum oinama hojik leiriba parliament dissolve tawraga tha taru ki manungda anauba mikhal ama pangthokadabani chairak sida army na Nepal gi Kathmandu Lalitpur amadi
Bhaktapurda thamba curfew-gi athingba hayeng ayuk pung 6 fawba sangdokre amaromda Nepalgi jail amada security personnel singa khuthongnabagi thodok amada inmate ahum leikhidre prisoner lising taraga manga henbana jail dagi nanthokna chenkre haibri adum moinamak leiba asida ingtapa phibam hanjilagani haibagi thajaba leiri Poland gi nongthak lambi lana paisilakpa Russia gi drone sing kapkhre Poland gi nongthak lambi lana paisilakpa Russia gi drone kunlom kapkhre Ukraine ga kanba mawngda lansoknari Russia gi drone sing Belarus amasung Ukraine ga lonaba nong pokthangba Poland gi territory lana paisilakpa thengnakhi North Atlantic Treaty Organization NATO gi member leiba ama oiriba Poland gi ngamkhai lana Russia gi drone sing paisilakpa gi thawung aduna maram oiraga capital city Warsaw da leiba leiba ki khwaidagi maru oiba airport pung kaya marum thingjinki hiramasigi matangda Poland gi Prime Minister Donald Tusk na haiki Madudi NATO gi Article 4 matung ina leiba ki nongthak lambi lana paisilakpa drone sing kapthanabagi right lei Russia na chatharakliba thawung asi landarakpani haina loba yade adum moinamak Russia ga songnaba landa Ukraine gi michangchangi haibagi damak yaningdaba phongdorakpagi khudamni haina lawnari Russia na NATO gi member leibak sing the warning pibagi thawung kaya leptana chatharakli oirakliba fibam asina maram oiraga Russia amasung Ukraine gi marakta soknariba landa NATO gi Leibak sing yausilakpa yabagi fibam da leire haina report amana phongdokli hojik fawbagi oina Russia amasung Ukraine gi marakta soknariba landa NATO na hakthengna nakal amatagi mingchangchangbagi wafam phongna lauthokpa leitri